Harinam Sankirtan Jagya Mandalina Nauna Puthokpa Kunjaras Lila Jagoi Utpagi Thauram among ase Kakching Kunjai Lekai de Leiba Sri Radha Mandap Mahadeva Mandap da Pangthokre Thauram Aduda Kakching Municipal Council Ward number 7 ge Caretaker Councillor Sandam Premita Cultural Activist Naurem Chandramani Amade retired teacher Naurem Amuyaimana Maru Mijunan Singh Oina Saryakhe Ngasi Utkiba Kunjaras Lila Jagoi Aduda Pukhrambam Nevanina Krishna Amade Yengkhom Ninthoina Radha Sakhe Aduga Mayang Lambam Christina na Makok Chingbi Oikibaga Loinena Pukhrambam Bedashwari Khetri Mayum Nganthoi Mayang Lambam Pramosakhe Moirangthem Sanatombi Khetri Mayum Sumita Naurem Anita Yambem Santina Gopi Singh Saktam Langkhe Jagoi Adugi Rasdarina Naurem Nobin Amasung and Lanchana Oiki Aduga Sawaijam Nandini Amasung Waikom Ongbi Inaubina Sutradhari Oiki Moibumna Naurem Nawang Israsna Yumnam Angang Yaimana Hongke